ꯃꯌꯥꯝ ꯉꯁꯤꯁꯨ ꯑꯩꯈꯣꯏꯅ ꯂꯩꯖꯔꯤꯕ ꯃꯐꯝꯁꯤ ꯁꯥꯏꯇꯣꯟ ꯀꯩꯊꯦꯜꯗ ꯍꯥꯡꯕ ꯂꯝꯖꯤꯡ ꯃꯩꯔꯥ ꯃꯍꯩꯀꯣꯜ ꯍꯥꯏꯔꯤꯕ ꯁ꯭ꯀꯨꯜ ꯑꯃꯗꯅꯤ ꯑꯩꯈꯣꯏ ꯃꯃꯥꯡꯗꯁꯨ ꯑꯩꯈꯣꯏ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣꯗ ꯀꯦꯟꯕꯦꯛ ꯏꯟꯗꯁꯇ꯭ꯔꯤꯒꯤ ꯏꯌꯥꯝꯕ ꯑꯩꯈꯣꯏꯅꯗꯤ ꯗꯥ ꯕꯣꯏ ꯍꯥꯏꯅ ꯀꯧꯖꯕ ꯏꯌꯥꯝꯕꯁꯤꯅꯁꯨ ꯃꯐꯝꯁꯤꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯕꯦꯒꯀꯤ ꯑꯥꯏꯇꯦꯝꯁꯤꯡ ꯄꯤꯕ ꯂꯥꯛꯆꯔꯝꯃꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯉꯁꯤ ꯂꯥꯛꯆꯔꯤꯕꯁꯤꯅ ꯑꯃꯨꯛ ꯑꯩꯈꯣꯏ ꯇꯦꯔꯥꯗꯒꯤ ꯏꯌꯥꯝꯕ ꯔꯥꯖ ꯂꯣꯡꯖꯝ ꯍꯋꯥꯏ ꯐꯨꯗ ꯄ꯭ꯔꯗꯛꯁꯟꯒꯤ ꯄ꯭ꯔꯣꯄꯥꯏꯇꯔ ꯑꯗꯨꯒ ꯂꯣꯏꯅꯅ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯃꯣꯃꯦꯟ ꯑꯃꯅ ꯉꯁꯤ ꯂꯥꯛꯆꯔꯤꯕ ꯁꯤꯗꯩꯁꯤꯗ ꯏꯔꯝꯗꯝꯁꯤꯒꯤ ꯌꯥꯝ ꯁꯛꯅꯥꯏꯔꯕ ꯃꯌꯥꯝꯅ ꯑꯃꯨꯛꯇ ꯎꯒꯦ ꯍꯥꯏꯕꯗ ꯇꯣꯏꯅ ꯐꯪꯗꯕ ꯑꯥꯔꯇꯤꯁ ꯀꯌా ꯑꯃ ꯌꯥꯎꯖꯔꯤ ꯃꯌꯥꯝꯗ ꯑꯝꯇꯪ ꯍꯥꯏ ꯑꯝꯇꯪ ꯇꯧꯕꯤꯌꯨ ꯑꯩꯈꯣꯏ ꯗꯥꯗꯛꯀꯦ ꯗꯥ ꯔꯃꯦꯁ ꯑꯩꯈꯣꯏꯒꯤ ꯗꯔꯕꯥꯠ ꯗꯥ ꯍꯦꯅꯔꯤ ꯃꯌꯥꯝ ꯉꯁꯤꯗꯤ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯕ ꯃꯣꯃꯦꯟ ꯑꯃ ꯑꯣꯏꯗꯣꯏꯅꯦ ꯍꯣꯔꯦꯟ ꯑꯉꯥꯡꯁꯤꯡꯁꯤꯒꯤ ꯉꯥꯏꯍꯥꯛ ꯍꯥꯏꯗꯤ ꯃꯣꯏ ꯋꯥꯈꯜꯗ ꯑꯩꯈꯣꯏ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣꯗꯁꯨ ꯑꯗꯨꯝ ꯊꯦꯡꯅꯕꯤꯔꯝꯒꯅꯤ ꯑꯩꯈꯣꯏꯒꯤ ꯀꯨꯀꯤ ꯂꯦꯟ ꯇꯥꯜꯂꯨꯔꯦ ꯀꯥꯏ ꯂꯥꯎꯕ ꯃꯣꯏꯒꯤ ꯋꯥꯈꯜꯗ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯂꯥꯟꯒꯤ ꯑꯋꯥꯕꯒꯤ ꯑꯩꯈꯣꯏꯅ ꯌꯨꯝ ꯃꯩ ꯊꯥꯔꯒ ꯑꯩꯈꯣꯏ ꯆꯦꯜꯂꯛꯄꯅꯤ ꯏꯃꯥ ꯍꯣꯏ ꯕꯕꯥ ꯍꯣꯏꯒ ꯆꯦꯜꯂꯛꯄꯅꯤ ꯀ ꯍꯥꯏꯕꯒꯤ ꯃꯣꯏꯗ ꯃꯁꯥꯗ ꯅꯨꯡꯉꯥꯏꯇꯕ ꯁ꯭ꯇ꯭ꯔꯦꯁ ꯂꯩꯕꯁꯤꯡꯗꯨ ꯉꯥꯏꯍꯥꯛ ꯏꯌꯥꯝꯕꯁꯤꯡꯁꯤꯒ ꯂꯣꯏꯅꯅ ꯉꯁꯤ ꯑꯩꯈꯣꯏ ꯑꯉꯥꯡꯁꯤꯡꯁꯤꯒꯤ ꯋꯥꯈꯜꯁꯦ ꯉꯥꯛꯇꯪ ꯑꯣꯏꯔꯁꯨ ꯃꯥꯏꯟꯁꯦ ꯔꯤꯐ꯭ꯔꯦꯁ ꯇꯧꯅꯕꯒꯤꯗꯃꯛ ꯂꯥꯛꯆꯕꯅꯤ ꯄꯣꯠ ꯆꯩ ꯀꯩꯀꯩ ꯄꯨꯕꯤꯔꯛꯑꯦ ꯏꯌꯥꯝꯕ ꯑꯝꯇ ꯑꯉꯥꯡꯒꯤ ꯆꯥꯅꯕ ꯑꯥꯏꯇꯦꯝ ꯈꯔ ꯄꯨꯔꯛꯑꯦ ꯑꯗꯒꯤ ꯏꯁꯤꯡ ꯑꯗꯒꯤ ꯖꯨꯁ ꯃꯆꯥ ꯈꯔ ꯄꯥꯏꯔꯛꯑꯦ ꯑꯗꯒꯤ ꯑꯉꯥꯡꯒꯤ ꯁꯥꯟꯅꯅꯕ ꯀꯦꯔꯣꯝ ꯕꯣꯔꯗ ꯑꯗꯒꯤ ꯑꯉꯥꯡꯁꯤꯡꯒꯤ ꯑꯗꯒꯤ ꯑꯉꯥꯡꯒꯤ ꯆꯥꯅꯕ ꯆꯦꯡ ꯕꯦग ꯑꯃꯁꯨ ꯌꯥꯎꯖꯔꯛꯑꯦ ꯆꯦꯡ ꯑꯣꯀꯦ ꯍꯧꯖꯤꯛ ꯂꯝꯖꯤꯡ ꯃꯩꯔꯥ ꯃꯍꯩꯀꯣꯜꯒꯤ ꯌꯥꯝ ꯅꯨꯡꯁꯤꯖꯔꯕ ꯏꯆꯥꯁꯤꯡ ꯑꯗꯒꯤ ꯂꯩꯔꯤꯕ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤ ꯃꯌꯥꯝꯁꯤꯒ ꯄꯨꯟꯅ ꯗꯥꯔꯥꯁ ꯂꯥꯛꯄꯤꯔꯦꯀꯣ ꯁꯤꯗꯩꯁꯤꯗ ꯗꯥꯔꯥꯁꯅ ꯉꯁꯤ ꯄꯨꯔꯛꯏꯕ ꯄꯣꯠ ꯆꯩ ꯑꯥꯏꯇꯦꯝ ꯃꯌꯥꯝ ꯑꯃ ꯉꯁꯥꯏ ꯍꯥꯏꯈ꯭ꯔꯦ ꯄꯣꯠ ꯆꯩꯁꯤꯡꯁꯤꯁꯨ ꯑꯝꯇ ꯎꯠꯄꯤꯌꯨ ꯗꯥꯔꯥꯁ ꯂꯥꯛꯏꯁꯦ ꯀꯅꯥꯅꯣ ꯃꯁꯛ ꯑꯝꯇ ꯐꯖꯅ ꯇꯥꯛꯄꯤꯌꯣ ꯑꯩꯒꯤ ꯍꯥꯟꯅ ꯁꯦꯜꯐ ꯏꯟꯇ꯭ꯔꯣꯗ꯭ꯌꯨꯁ ꯑꯝꯇꯪ ꯍꯥꯟꯅ ꯇꯧꯖꯔꯒꯦ ꯑꯉꯥꯡ ꯃꯌꯥꯝ ꯑꯩꯒꯤ ꯃꯤꯡ ꯂꯣꯡꯖꯝ ꯗꯦꯕꯔꯥꯖ ꯃꯩꯇꯩ ꯑꯩ ꯁꯒꯣꯜꯕꯟ ꯇꯦꯔꯥ ꯁꯥꯄꯝ ꯂꯩꯔꯛꯇꯒꯤ ꯑꯩꯒꯤ ꯏꯟꯗꯁꯇ꯭ꯔꯤꯅꯤ ꯂꯣꯡꯖꯝ ꯍꯋꯥꯏ ꯐꯨꯗ ꯄ꯭ꯔꯗꯛꯁꯟ ꯑꯅ ꯍꯥꯏꯔꯤꯕ ꯏꯟꯗꯁꯇ꯭ꯔꯤꯁꯤꯒꯤ ꯄ꯭ꯔꯣꯄꯥꯏꯇꯔꯅꯤ ꯑꯩꯅ ꯑꯗꯨꯒꯤ ꯏꯟꯗꯁꯇ꯭ꯔꯤꯁꯤꯒꯤ ꯐꯦꯃꯤꯂꯤ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯐ꯭ꯔꯦꯟ ꯃꯌꯥꯝ ꯑꯃꯒ ꯄꯨꯟꯅ ꯉꯁꯤ ꯏꯆꯥꯁꯤꯡꯗ ꯉꯝꯖꯕ ꯄꯤꯅꯤꯡꯕꯅ ꯌꯥꯝꯃꯦ ꯑꯩ ꯌꯥꯝ ꯄꯤꯅꯤꯡꯉꯦ ꯑꯗꯨꯕꯨ ꯉꯝꯖꯕ ꯈꯔꯗ ꯉꯁꯤꯒꯤ ꯑꯣꯏꯅ ꯈꯔ ꯁꯤꯟꯖꯔꯒ ꯏꯆꯥꯁꯤꯡꯒꯤꯗꯃꯛꯇ ꯈꯔ ꯄꯨꯖꯔꯛꯄꯅꯦ ꯑꯗꯣ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯍꯟ ꯑꯩ ꯏꯆꯥꯅꯨꯄꯤ ꯌꯥꯏꯃ ꯑꯩ ꯏꯆꯥꯅꯨꯄꯤ ꯑꯇꯣꯝꯕ ꯏꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯁꯣꯔꯤ ꯑꯗꯒꯤ ꯑꯩ ꯏꯁꯨꯅꯨꯄꯤꯅꯦ ꯑꯁꯤꯁꯨ ꯑꯩ ꯏꯆꯥꯅꯨꯄꯤꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯂꯣꯏꯅꯕꯤꯒꯤ ꯃꯤꯡꯅ ꯂꯣꯡꯖꯝꯃꯣꯡꯕꯤ ꯄ꯭ꯔꯦꯝꯂꯇꯥ ꯃꯌꯥꯝꯅ ꯑꯕꯦ ꯍꯥꯏꯔ ꯈꯪꯉꯤ ꯑꯩꯅ ꯄꯨꯖꯔꯛꯏꯁꯤ ꯉꯁꯤꯒꯤ ꯏꯁꯤꯡ ꯄꯦꯀꯦꯠ 9 ꯃꯤꯛꯁ ꯖꯨꯁ ꯄꯦꯀꯦꯠ 4 ꯑꯃ ꯀꯣ ꯑꯗꯒꯤ ꯒꯣꯖꯤꯂꯥ ꯕꯣꯛꯁ ꯑꯃ ꯑꯉꯥꯡꯁꯤꯡ ꯂꯥꯏꯔꯤꯛ ꯄꯥꯕꯗ ꯀꯥꯡ ꯆꯤꯛꯇꯅꯕꯅ ꯒꯣꯖꯤꯂꯥ ꯕꯣꯛꯁ ꯑꯃ ꯌꯥꯎꯖꯔꯛꯑꯦ ꯆꯦꯡꯁꯦ ꯑꯩ ꯌꯥꯝ ꯄꯤꯅꯤꯡꯕꯅꯦ ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯑꯐꯪꯕ ꯑꯃ ꯑꯩ ꯄꯨꯖꯔꯛꯑꯦ ꯑꯗꯒꯤ ꯑꯉꯥꯡꯁꯤꯡꯒꯤ ꯆꯥꯅꯕ ꯑꯩ ꯃꯣꯃꯣꯒ ꯆꯧꯒ आइटम खितंग आगांग तौजगे सिंजबने ककाना हाइनिंगी नोइदा नोइ वक्त सोंदब यादे वखल थंबे यादे रोबन हाइगिबा अदिगी नोइगी कका रासना हाइगिबा वाइसिंग अदु होइगिंग ngasi leiba agang sing ngasi munna wakal lokhalab natro aduna afaba समाज में सेमदा अफबा लेबा में सेमदा आगांग हाइदि नोइ जिंग थोकांग याम लेबा अदुना लरिबा आगांग सिंग लाई लाई सुनि किदा पागतमने इरांग जिरोइगिबा वेसनो हाइदना आई सोडो लिजरी नोइसु अफब छात्र लाइक आइसु हैबा अफब अफाउबा डॉक्टर ओइबा इंजीनियर ओइबो ओइरसनु हाइदरा आई विश बिजरी अदो लाइक पाबा हाइसमदी अदो पदि याते अदो लाइक पाबा ना एबीसी ने लाइक इरिबुदु खतंग नतबो को लाइक आइसे लाइसु खंगदबनि लाइक खतंग हाइदगा यादे लाइसु खंगदब लाइक कना पागदबनि अदुगा ngasi sida mayam punna nusinana laiminarmise hayeng nongna tana nongdi isai isai yumda mo hangigadai asi nusinana laiminje hayeng yumda halamdai matamdo aman amada tatamdagi mikup tudane akhoi amuk kayam nusinana pumen pawminagi agado adu soke khanasu aina karuna nisinga Orale mahale jumpi, atal holi magi, yam sabar parani kau tuli lagi. Wale wani, wale wani, asukila Surati,
ꯑꯩꯗꯤ ꯏꯃꯥꯅ ꯍꯦꯛ ꯄꯣꯛꯄꯒꯤ ꯁꯨꯒꯨꯝꯕ ꯂꯧꯒꯤ ꯊꯕꯛ ꯁꯨꯛꯇꯧꯁꯨ ꯇꯧꯔꯛꯇꯦ ꯑꯗꯨꯁꯨ ꯍꯥꯏꯔꯨꯗ ꯀꯩꯅꯣ ꯃꯤ ꯑꯩꯈꯣꯏ ꯏꯝꯐꯥꯜꯗꯁꯨ ꯑꯋꯥꯕ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯁꯨꯔꯤ ꯑꯃꯗꯒꯤ ꯃꯐꯝ ꯃꯐꯝꯗꯒꯤ ꯂꯥꯛꯑꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯒꯁꯨ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯒꯗꯧꯅꯤꯀꯣ ꯌꯦꯡꯉꯣ ꯉꯁꯤ ꯀꯀꯥ ꯍꯣꯏꯒꯤ ꯏꯃꯥꯟꯅꯕ ꯃꯌꯥꯝ ꯃꯔꯨꯞ ꯂꯣꯏ ꯃꯌꯥꯝ ꯂꯥꯛꯏ ꯃꯌꯥꯝꯁꯦ ꯆꯍꯤ 15 10 ꯐꯥꯖꯤꯜꯂꯛꯀꯗꯧꯔꯕꯅꯤ ꯇꯤꯟꯅꯔꯛꯏꯁꯦ ꯐꯅ ꯁꯥꯎꯅꯔꯁꯨ ꯑꯃ ꯇꯧꯔꯁꯨꯅꯦ ꯅꯣꯡꯉꯥꯜꯂꯒ ꯚꯥꯏ ꯅꯪ ꯀꯔꯤ ꯇꯧꯔꯤ ꯚꯥꯏ ꯅꯪ ꯀꯃꯥꯏꯅ ꯇꯧꯕ ꯏꯇꯥꯎ ꯅꯪ ꯀꯃꯥꯏꯅ ꯇꯧꯕꯅ ꯌꯥꯝ ꯅꯨꯡꯁꯤꯅꯅ ꯍꯧꯖꯤꯛꯐꯥꯎ ꯂꯣꯏꯅꯔꯤ ꯇꯨꯡꯐꯥꯎ ꯂꯣꯏꯅꯒꯦꯅ ꯑꯩꯈꯣꯏ ꯄ꯭ꯔꯣꯃꯤꯁ ꯑꯃꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯇꯤꯟꯅꯔꯤꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯉꯥꯡꯁꯥ ꯅꯣꯏꯁꯨ ꯅꯣꯏ ꯃꯁꯦꯟ ꯁꯣꯏꯈ꯭ꯔꯁꯨ ꯁꯣꯔꯤ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯑꯩ ꯃꯇꯨꯡ ꯃꯅꯥꯎ ꯇꯧꯖꯔꯔꯣꯏꯒꯦ ꯍꯥꯏꯅ ꯍꯥꯏꯕ ꯉꯝꯒꯗꯕ ꯁꯣꯏꯈ꯭ꯔꯗꯤ ꯑꯗꯨꯅ ꯌꯥꯝ ꯅꯨꯡꯁꯤꯅꯅ ꯂꯣꯏꯅꯕꯗꯨ ꯗꯔꯀꯥꯔ ꯂꯩꯀꯣ ꯑꯩꯈꯣꯏꯒꯤ ꯃꯁꯛ ꯅꯥꯏꯔꯕ ꯃꯅꯤꯄꯨꯔꯒꯤ ꯐꯤꯗꯝꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯑꯩꯈꯣꯏꯒꯤ ꯅꯣꯏ ꯀꯀꯥ ꯉꯥꯛꯇꯅꯤ ꯀꯣ ꯅꯣꯏꯒꯤ ꯀꯀꯥꯁꯤꯡ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯅꯈꯣꯏꯅ ꯇꯝꯍꯧꯕ ꯌꯥꯕ ꯉꯁꯤ ꯃꯣꯏꯗꯒꯤꯁꯨ ꯄꯔꯥ ꯀꯔꯤ ꯀꯔꯤ ꯇꯝꯍꯧꯕ ꯌꯥꯒꯅꯤ ꯍꯥꯏꯗꯣ ꯂꯔꯟ ꯇꯧꯍꯧꯒꯗꯕꯅꯤꯀꯣ ꯑꯗꯨꯒ ꯉꯁꯤ ꯂꯥꯛꯄꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯂꯣꯡꯖꯝ ꯍꯋꯥꯏ ꯐꯨꯗ ꯄ꯭ꯔꯣꯗꯛꯁꯟ ꯐꯦꯃꯤꯂꯤꯕꯨꯁꯨ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ